Sugnuda kuki militantsing na nongmay kapsilakpadagi, khulngakpasing na handuna kapkre, khunjasing ahing tumna khidre. Ngarang numidang pung tararom taba matamda sugnuga thangna layriba, laloi fai kuki khuldagi sugnu tamna nongmay round anirom kaplakhe. Maduda khulngakpa khunjasing na handuna nongmay round ani kapkhi haire. Masigi matungda masin masit oina nakal animakta numidang pung taramathoi fauba nongmay kapna khi haire. Sugnuda layba khunjasing na phongdorokpagi matungina de kuki militantsing na nongmay kapsilakpa adudagi khunjasing ahing sungtumtumdana sa phagadaba mafamda ahing yarek nakhe. Sugnugi mayra paibising thoraktuna masa masusing ngaksen bagi thabak chathakhe. Nongmay kapna bagi makhol tabada sugnu kaithel mayada lariba kuntraga taret suba Assam Rifles ki miyoising thorakna bohonabada mayra paibising na sugnu hospital mamang chandel taba lambi gi sarukta thatuna thogan khide aire. Pawasin hai sugnu da lariba Assam Rifles ki kangbu ase sugnu miyamna thajaba thamdabadagi makhoina mapal thongna chatpa ngamdanaba mafam adugi mayra paibi ima ibel singna Assam Rifles ki gate ka naknaba mafam da thatuna lairakliba se matam kuirak lei maduna Assam Rifles ki mafam da thajaba laiti haina su phongdorokhe